ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯅꯤ ꯇꯥꯝꯅꯥꯅ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕ ꯈꯨꯠꯆꯦꯟ ꯀꯤꯗꯅꯦꯄꯔ ꯑꯃꯒꯤ ꯃꯈꯨꯠꯇꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯅꯥꯟꯊꯣꯔꯛꯄꯒ ꯈꯦꯠꯅꯔꯝꯂꯣꯏ꯫ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯇꯨꯍꯠꯂꯒꯗ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯅꯣꯡꯂꯩ ꯑꯃꯗꯒꯤ ꯀꯣꯜ ꯑꯃꯅ ꯀꯟꯕꯤꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯒꯤ ꯃꯆꯠꯅꯤ ꯅꯨꯡꯁꯤ ꯀꯥꯗ ꯄꯪꯊꯕ, ꯄꯪꯊꯔꯨꯕ ꯃꯤꯀꯨꯞꯇ ꯂꯥꯜꯂꯦ ꯍꯥꯏꯅ ꯆꯩꯕꯤꯈ꯭ꯔꯕꯁꯨ ꯏꯍꯨꯜꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯍꯧꯅꯁꯥꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟꯗꯕꯁꯨ ꯌꯥꯗꯦ, ꯍꯩꯅ ꯁꯤꯡꯅ ꯉꯥꯛꯊꯣꯛꯄ ꯍꯩꯒꯗꯕꯅꯤ꯫ ꯆꯩꯒꯨꯝꯁꯤꯗ ꯐꯤꯔꯦꯞꯄ ꯃꯥꯕꯨꯁꯨ ꯋꯥꯔꯛꯇꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯒꯨꯝꯁꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯅꯣꯡꯂꯩꯅꯤ, ꯃꯇꯥꯡ ꯃꯇꯝ ꯅꯥꯏꯗꯕ ꯏꯍꯨꯜ ꯀꯌꯥꯅ ꯃꯌꯨꯝꯂꯤ꯫ ꯊꯃꯣꯏ ꯑꯅꯤ ꯂꯣꯡꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ, ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯂꯝꯍꯦꯟꯕꯁꯨ ꯅꯠꯇꯦ, ꯈꯥꯝꯕ ꯉꯝꯍꯧꯗꯕ ꯏꯍꯨꯜꯗ ꯑꯣꯏꯅ ꯆꯩꯕꯤꯁꯤ ꯆꯩꯅꯤꯡꯂꯕꯁꯨ꯫ ꯀꯥꯔꯗ ꯐꯠ ꯀꯥꯈꯠꯂꯤ, ꯀꯥꯈꯠꯄꯒꯁꯨ ꯊꯧꯕ ꯉꯝꯗꯦ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯐꯣꯟ ꯚꯥꯏꯕ꯭ꯔꯦꯁꯟ ꯅꯤꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯁꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁꯣꯔꯐꯥꯎ ꯆꯤꯡꯈꯠꯄ ꯍꯣꯟꯊꯔꯛꯄ ꯈꯨꯗꯤꯡꯃꯛ ꯚꯥꯏꯕ꯭ꯔꯦꯁꯟꯅꯤ꯫ ꯁ꯭ꯇꯤꯌꯔꯤꯡꯗꯨꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯆꯦꯠꯅ ꯄꯥꯏꯁꯤꯟ ꯃꯃꯥꯏ ꯎꯞꯁꯤꯜꯂꯤ, ꯂꯥꯏꯕꯛꯅ ꯉꯥꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯏꯪꯅ ꯆꯤꯛꯅ ꯃꯤꯍꯨꯜ ꯀꯧꯁꯤꯜꯂꯤꯉꯩ ꯇꯨꯡꯗ ꯏꯅꯔꯛꯄ ꯇꯞꯍꯧꯕ ꯈꯨꯗꯤꯡ ꯆꯩꯔꯛꯇꯨꯗ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟꯅ ꯂꯛꯅꯔꯛꯂꯦ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ, ꯂꯦꯡꯖꯨꯝ ꯑꯅꯤꯃꯛꯁꯨ ꯐꯟ ꯆꯣꯡꯈꯠꯂꯨꯏ꯫ ꯌꯦꯡꯂꯨꯕꯗ ꯐꯤꯔꯦꯞꯄ ꯑꯣꯏꯔꯝꯂꯦ꯫ ꯂꯛꯅꯕ ꯀꯟꯕꯗꯤ ꯃꯥ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯕ? ꯉꯁꯥꯏꯗꯒꯤ ꯐꯥꯊꯖꯔꯝꯂꯕ ꯃꯤꯍꯨꯜ ꯅꯍꯧꯅꯅ ꯃꯁꯥ ꯄꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯁꯣꯔ ꯐꯣ ꯀꯥꯝꯊꯣꯛꯂꯒ ꯄꯥꯏꯈꯠꯂꯤ꯫ ꯅꯤꯡꯉꯣꯜꯅ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯌꯨꯝꯗ ꯋꯥ ꯉꯥꯡꯅꯩ ꯍꯥꯏꯕ꯭ꯔꯥ? ꯍꯥꯏꯗꯦ꯫ ꯁꯨꯝꯅ ꯈꯨꯝꯈꯤꯕꯗ ꯁꯣꯔꯁꯨ ꯈꯔ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯈꯠꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯔꯥ? ꯑꯩ ꯂꯥꯛꯀꯦ ꯆꯠꯂꯝꯈꯤꯅꯨ꯫ ꯂꯥꯛꯀꯅꯨ꯫ ꯌꯥꯝ ꯊꯨꯅ ꯈꯨꯝꯈꯤꯕꯅꯤ, ꯈꯨꯍꯥꯏꯗꯨ ꯐꯖꯃꯟꯈꯤꯗ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯇꯨꯃꯤꯟꯅ ꯅꯣꯛꯈꯤ ꯃꯥꯜꯂꯦ ꯇꯥꯝꯅꯥꯒꯤ ꯏꯊꯛ ꯊꯛꯀꯠꯈꯤꯕ ꯄꯥꯎꯈꯨꯝꯗꯨꯗ꯫ ꯃꯤꯅꯣꯛꯇꯨꯒꯤ ꯈꯣꯟꯖꯦꯜꯅ ꯈꯖꯥꯏ ꯑꯅꯤ ꯉꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯈꯣꯟꯖꯦꯜ ꯁꯦꯝꯂꯒ ꯇꯞꯅ ꯍꯥꯏꯈꯤ, ꯁꯣꯔꯤ, ꯀꯩꯒꯤ? ꯍꯦꯟꯖꯤꯟꯅ ꯅꯪꯕꯨ ꯌꯦꯡꯂꯨꯔꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯏꯃꯥꯏ ꯃꯥꯟꯅꯅꯕ ꯊꯠꯂꯒ ꯊꯝꯕꯅꯤ꯫ ꯈꯨꯠ ꯈꯔ ꯀꯣꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯇꯥꯝꯅꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ, ꯒꯥꯔꯤꯗ ꯏꯁꯤꯡ ꯑꯏꯪꯕ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯏ꯫ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ? ꯑꯁꯦꯡꯕ ꯍꯥꯏꯌꯨ꯫ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯎꯕ ꯇꯜꯂꯁꯨ ꯑꯦꯔꯣꯟ ꯊꯥꯗꯣꯔꯛꯀꯦ ꯂꯩꯔꯝꯒꯅꯤ꯫ ꯄꯥꯈꯠꯂ ꯆꯦꯟꯈꯤꯕꯗꯨꯗ ꯃꯁꯥ ꯅꯤꯛꯄ ꯍꯟꯊꯔꯝꯈꯤꯔꯣꯏ ꯈꯪꯂꯨꯔꯦ꯫ ꯂꯥꯏꯑꯣꯡ ꯑꯁꯤꯗꯤ ꯃꯥꯁꯨ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯃꯟꯕꯒꯤ ꯍꯧꯅꯁꯥ ꯀꯔꯦꯟ ꯌꯥꯝꯅ ꯆꯦꯟꯕ ꯃꯩꯒꯨꯝ ꯂꯥꯞꯇꯛ ꯅꯛꯂꯞ ꯀꯤꯅ ꯍꯪꯒꯣꯏꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯁꯣꯟꯕ ꯊꯃꯣꯏꯅꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯕ꯫ ꯌꯥꯎꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯈꯣ꯫ ꯒꯥꯔꯤ ꯊꯧꯕꯗꯨ ꯅꯁꯥ ꯅꯣꯔꯃꯦꯜ ꯇꯥꯔꯒ ꯊꯧꯈꯣ꯫ ꯑꯩ ꯊꯣꯔꯛꯑꯣꯏ꯫ ꯇꯨꯃꯤꯟꯅꯁꯨ ꯅꯪꯕꯨ ꯌꯦꯡꯉꯣꯏ, ꯁꯨꯝ ꯐꯝꯒꯦ꯫ ꯐꯝꯂꯤ ꯉꯁꯥꯏ ꯐꯝꯕ ꯃꯐꯝꯁꯤꯗ꯫ ꯂꯝꯁꯨ ꯍꯦꯜꯂꯣꯏ, ꯃꯔꯝꯁꯨ ꯃꯣꯛꯈꯤ, ꯃꯆꯤ ꯂꯦꯡꯉꯣꯏ, ꯄ꯭ꯔꯣꯃꯤꯁ꯫ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯑꯒꯦ, ꯑꯩ ꯊꯝꯃꯒꯦ꯫ ꯍꯥꯏꯔꯒ ꯊꯨꯅ ꯀꯛꯊꯠꯂꯤ꯫ ꯕꯦꯒꯇ ꯐꯣꯟ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯁꯤꯠ ꯅꯥꯀꯜꯗ ꯊꯝꯈꯤ꯫ ꯃꯤꯀꯨꯞ ꯑꯅꯤ ꯑꯍꯨꯝ ꯁꯣꯔ ꯄꯣꯊꯥꯍꯜꯂꯤ꯫ ꯈꯔ ꯅꯦꯝꯊꯔꯛꯂꯀꯥꯟꯗ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯉꯁꯤ ꯐꯤꯔꯦꯞꯄ ꯃꯁꯨꯡ ꯂꯥꯟꯒꯤꯗꯃꯛ ꯁꯥꯒꯠꯂꯨꯕ ꯏꯔꯥꯡꯅ ꯌꯨꯝꯗꯁꯨ ꯃꯅꯤꯜ ꯐꯪꯂꯝꯒꯗ꯭ꯔꯥ? ꯃꯕꯨꯡꯒ ꯃꯅꯝꯃꯒꯅ ꯀꯔꯤ ꯍꯥꯏꯔꯛꯄ, ꯀꯔꯤ ꯈꯜꯂꯝꯕ, ꯃꯈꯣꯏꯒꯤ ꯃꯥꯏ ꯌꯦꯡꯗꯦ ꯍꯥꯏꯅ ꯁꯥꯎꯔꯝꯒꯗ꯭ꯔꯥ? ꯀꯌꯥ ꯑꯁꯤ ꯈꯟꯕꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯣ ꯃꯊꯥꯗꯤ ꯑꯔꯣꯏꯕꯤ ꯁꯥꯔꯦ꯫ ꯑꯩ ꯃꯇꯤꯛ ꯆꯥꯔꯦ, ꯋꯥꯈꯜ ꯈꯟꯕ ꯍꯩꯔꯦ꯫ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯀꯅꯥꯅꯁꯨ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯅꯨ ꯍꯥꯏꯅ ꯄꯣꯡꯊꯣꯛꯂꯨꯕ ꯌꯥꯗ꯭ꯔꯤ꯫ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯧꯕꯒꯤ ꯃꯤꯆꯩꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯣꯏ꯫ ꯄꯦꯟꯕꯨ ꯄꯦꯟꯗ꯭ꯔꯕꯗꯤ ꯋꯥꯔꯧꯕꯅꯁꯨ ꯊꯜꯂꯗꯤ ꯁꯥꯞ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯒꯤ ꯆꯤꯟꯗ ꯇꯣꯡꯂꯕꯅꯤ꯫ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛꯇ ꯄꯦꯟꯗꯕ ꯋꯥꯔꯧꯕ ꯀꯌꯥꯒꯤ ꯁꯥꯞ ꯀꯣꯛꯊꯛꯇ ꯍꯥꯞꯂꯒ ꯆꯠꯄꯁꯨ ꯄꯥꯝꯗꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯃꯥꯡꯒꯣꯜ ꯑꯥꯔꯁꯤꯕꯥꯗ ꯐꯪꯂꯒ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯃꯤꯟꯅꯅꯤꯡꯉꯤ꯫ ꯌꯨꯝ ꯌꯧꯔꯛꯂꯦ, ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯅꯝꯃ ꯃꯕꯨꯡꯁꯨ ꯆꯥꯛꯈꯨꯝꯗ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯍꯋꯥ ꯅꯨꯡꯁꯤꯠꯇꯨꯁꯨ ꯃꯀꯥ ꯂꯥꯝꯅꯔꯤ, ꯏꯔꯥꯡꯒꯤ ꯃꯅꯤꯟ ꯌꯧꯔꯛꯂꯝꯗ꯭ꯔꯦ꯫ ꯁꯣꯔ ꯑꯃꯅꯤ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯃꯊꯛꯇ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯀꯥꯈꯠꯂꯛꯏ꯫ ꯃꯐꯤ ꯍꯣꯡꯗ ꯐꯃꯨꯡ ꯃꯆꯤꯗ ꯒꯤꯠ ꯐꯝꯊꯩ꯫ ꯃꯤꯍꯨꯜꯗ ꯇꯤꯡ ꯇꯤꯡ ꯅꯍꯧꯅꯅ ꯆꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯀꯥꯏꯖꯔꯛꯏ ꯅꯤꯡꯁꯤꯡꯂꯨꯕꯗ ꯐꯤꯔꯦꯞꯄꯒꯤ ꯃꯤꯠꯌꯦꯡꯅ ꯃꯉꯣꯟꯗꯒꯤ ꯅꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛ꯫ ꯁꯣꯝꯗꯅ ꯀꯩꯗꯧꯔꯤꯕ? ꯅꯤꯡꯈꯣꯝꯕ ꯃꯨꯛꯇꯥ ꯁꯅꯥꯅ ꯁꯦꯟꯅꯕ ꯍꯣꯇꯦꯜꯗꯨꯗ ꯃꯥꯅ ꯅꯝꯅ ꯂꯩꯈ꯭ꯔꯕꯅꯤ꯫
นิยมกายบัทบักอมโซโฮเทลสิกิมากกมารูไอนะงสิดิตาวรีอปามนุชินละขันลบามากิสิดฮิดากอมเทริบระนปีอมกะรุมอมกิมนุมเดทาบะสอบพามเดพามินนรียามนักนะจังอังมาจูมานบะมหีอมโซเล็กๆอนันบะปาตระอมมมดาให้ดูนัทักมินนรีนปีสิดาฮานามิยิงทำสิบอดี้คอนเรดอมเซลีควางสบานอีพงพงเดตักขันบะพิโซลนีกุจูงวีจิมบาลนะงางบกุลาบนีมาปาดสุสังตักมุชินมูนาจอมซอมพิสุมาดุนนลีรุงเตนกุมคอนตักภาษาเคงีสุมัดลีนิงคงบกิเลงซุมดางากเลยตามาขุดนามอมันนาลีจุมนาลีบราอิรังเฮาซิลีบราอดูบุดีเซลนะโอเคปีนะทอมซินคราวนีมิสักอามาเก่าทบงำเจมาบุปผาหันลูไฮนะงรังมาปานงางคิบะปุ่มนมักเฮาซึกสุนากงตะกี้คอนเจลคิตังเดพาวตับทันตาระจีนังเดขลิสกัยโนปะบงไอนึกเดอร์เกตามนาดนังเดขันบวาขลโดโฮงมังงมละรอยดราฮอนาวันนี้งำเจมุกตาสนาสาวนะมาจานุปากิมาไมดุดาคุปังนะอ่อนนะทาคีนิงคงบ่าวซึกสุมามิดขับละกาใจน่าพาวนะขจายนาละกะข้างีนิปีดุกิขุดังตาพารากามามิดตุนะเท่านี้ยิงีสาวรุดบะสนทางนะบะวาระบะคอนเจลละมาดหังคีไอ้กิกกตันิสากมนะชูดนะเลยริบมิสักเซมีคุบอามาตังอวยรสโซกอกทุอลนังงงกระ สินพัมดกุยนสังนไปรักละมาเลยนปีดุโซโมหงมาตกสียาเดมีกุยเดวะให้ยามังกิปาคุมมิดยิงนายโมหงมาตงนอุดลกีไฮรีอบามนุชิกีซาพูนาปะทานจวมิสักอสิกีฮิดากอวยรกีไฮเครลายองอากันบาข้างลิบมิสักอสิกีไม่ทงดามาไม่อดนาจิโรตอร์กีขันนักสิลักขิมาเลลุยนักเรียนปีโดมาปุกนิงดสุโซเลกากทกโลตามนามังครวาคังดกีไอบุตตนะเการะโนอดูบุสุมตามนากีอัตปมาชักตุนาลักจะเบเฮลเครอฟิงไฟอามาดาพัดมาซาดาคังสิงดุนาในปีเดอินทกลำลักฮะกุเลยทกรตุนาในปีเดติงกนิงคมมาได้ยิงนิงคมบหันนตุนายิงเดลาวีไอ้เนี่ยทกรทกรเซลันโดรนะให้ด้วยน่าสักตัวยิงดิทกรอสุกปมัยทงดาสาธิบมองดังหักลักปันดุดามาซาเซมซาดุนเจนทกเรขลังเงินีอปังบานุปาเซลสิตุมปามูดีนิงโคมาสูเซลมาจามาสูดาถอยดกนปามูขังดีตามนาหักตะกี้กะทัดรกันลากครบนีนาไซกิดูดีไกสุบุนัดลำละรอยพิริปสุกนบะมีเนกปะตามนากิเป่าลงนบะสไปทัดกปดาลากติงครีทูนบารุนเดสาหุมมาดจังอีสาวร์ออนตวีมาซาปุ่มบสุอิสิงเดจอลันลีโซลปอรุปฮอลีพักล่างดูดามาขุดอันนี้นะกันนันนำละกามาซาพกนิกนโซลีสิดาบุไอนังเกาบะนังสิกยามนามายเจนมิโนนี่คงไม่บัวฮัลลิบเซอมุกสุสิงนี่อมุกสุคงพงพันดกเลยอมุกสุเป็นทุยฟันยามดิคนอารุปฟันเอโซฟัดออโตเครปุ่งโจโจนาทอรีมาจุมตับตานะโฮเทลดากิทอรีสตาฟอเมอร์นี่โอโหบสิงเงกลับกิรักยิงนะฮาวีนิงคงบกีพิบัมการียังนะทาวดอรักเลยยุมเดสุนัตเตอโตปมานุจัดปมาพัมอมันตสุนัตเตตามนากิมานักตนียาจังลักเลยมัมลีตาวรีมาฟัมโดยอรักปะเกตมาปาคาระเฮนดกลักขามีปันทดีตามนาตะโกลโตสิลีมาพีมารอจวดปะกิงสิลักปะมาซาดจังเลยไปขลักละมาเลยนิงคงบะเกยเลยเร่อัมดุทอโรเกยกิโนปาบุงนักเกยโนมาให้ส่วนนั้นลากปนีไอจังอารุฟอนได้หรอสักอุณระให้จะดีนุ่งไอตีไอทว่ายามีคิดต้องทุรมุกตาสนาปลักปดาฟอนลอยน่ารักทอรักเลยกะรีปาวขุทางโนญาณตาเดจิงนะฮัลเลยเกตวางมาทอรักปดาคอนเนอร์ไฮรับโอยบสายลมดาการีข้ามบดสูรักเลยให้นาดปะคิดตั้งดีเลยถอยนกีบดเลยเดนัตนะตบวาคัลสุปกลุเจมานาการีมานาเฮกยอรักปะกะนิงคอมบะพิงสาหุมอมกะเลยนะการีได้คุมทาระอีว่าหลังอมตะสุงางมดามาซานะให้นันนี่ให้นรอยปามลำนี่ปามลำลอยขังลุดาตามนาบุอาหารบุไอนามาทานุงดะปุสินขิมาเลยมามิตุเซเซตคอยช่างนบิฮุลนา
ตามนาดกี้พาวซิลลักปะมิฮุลนาเทมคิมาเลยอีกครั้งน่ะตามนาสุมาคุดอันนี้จังดูนะข้างไอ้ข้างสิลอยนินทอกระกะใครนนิงคอมบะไอ้นางนุ่งชีตามนาไอ้ก็ลอยนั่นจัดครัสิหายระกมาคุดฟัดจิงอักปะดาตามนามาสายามทูนามันนิงเดคงกับอันนี้พัดหันเทปาคุมสุขปักนาสาวนาปีคิมาเลยว่าให้อามาหายจิงเอแต่ที่หนูทาระกขันบัตามุยาดรอจักขัดตบะหายระกปากขลับตัวนาฟิงนาฮัลลักเจนจัดตัวคีนิงคอมบะโซรามาตับนหอนทาระกใครกุมมันนั่งในญี่ปุ่นซีดะอายุนึงทิลขายดะอินักตะสาดปังงำจบสุโอเห็นกันนี่อหิงกิสิงเอลอารอนบัตาลอยอารอดปวารีเกลอมดมามิตุนาลุทานียิงละกะเลียบลีฮันนี่ก็ขังเดฟัดมาไม่นนทารมบดาเมนสัตไว้ตุดาอมูบัสซัมนามาปักลำบุอุรักเลมาขัดยีตุนาโมนนลงทารากามามิดมาปาดทางกันเลยนางสุไอกินีมาสุไอกินีมากิปุ่มบุไอกินีไอเกมตะขังเดไอมานุงชีนุยาดบสิบุไอกิอิราโลซีนไอกิอิราโลเอรดีไอนุยาดบมาสุมาราเลยเรตามนาสุกามันนุ่งเด็กจังกปกันนี่ตายนิงคมบกีมองให้นาดบกีเห็นดอกตันกีเรมากกนอร์เมลโอยดับมีมันเครสิ่งไอยิงบกลาสอามาโซฟิลเตอร์ได้ยาตุนเทอีสิ่งไอยิงบสิจนบัดตัวเรหันดักตีงักสำไลบักหุมังนันปีกาดำนับไปสลักบกีระนิงคมบกีทาวงดปาขัดกีบกีระฟิริปดกตำลุรดีโนงาลักปดนิงคมเบหิงลำละรอยฟันกุยนพมุงมาจีดพมคีฟิริปนามาลุยนรักปดาอสิกุมบาหินาดาบะอมตะมังกรดาปามลินีนุสิรินีให้นุอุลักขิเดมากีโมสันสเปลลิงสตาร์ respect โตบีบันีซีนดีมีนพานาลำเฮเลพัดเตให้ระสูนุสิกิบตาบันีว่าข้ามังบยาบมังลุระบตุงดามานุโตกิให้นักขลังบสูว่าข้านัลากเลจังควันบาเต็กสมาทาคีจังควันบาบิซีโอยบราโอยดีสัตฮัลอีเต็กส์ตงอดูดกินีตามนาจังควันบาดโกลโตคิบะพิริปมาคอยนิกิริเลสันสิบกีวารีขังเงินคิบะหายรักนีขังลบันีกยังปุยนาตามนาฮาวดรปงวาเสไทยดุนสุจีนมังมลุนีงสิดินาคงสุเมลาวเรไทยดุนจีนบสุงมคิดเรจังควันบามามิดนักสังงานเรตามนาฟิริปนุชีบกีปิรักปปาคุมสิงนามากิปุนสีดกีตามนาไทยคินีให้บกีไปบนามาซาดุตารังจัดเรมาขัดนวารองนาปะขัดนสุหังกีตามนาอ่างดุนนงวนดกายมาหิท่าจันครเกกายวายให้รักสุ่มครเกนังกิดมาขันนลากไปบุดีงารังขักลากมานี่เห็นครับบ่ไอ้เนี่ยนังกิหัวนักขีบไม่ยามโดนังมันนุชีบกีนี่ไอ้กินุชีบกีไปขี้อาเสดานังนุชีบขัสตบ่ฮับปี้บังงามลำจุสกายกินุยามตุนไอ้เขาสมกนังโลบลากันนี่นัดระเดอ่างดุนสุ่มนังเทมครันนี่มาหน้าปีบันุชีบดกีไอ้นี่เห็นปีกีนังไอ้นุ่งชีดระสูอินักตะเล่งเดินเลยตะเบียร์หายระกหาทัวโตมาซาดูซิมซาบิกิสมิลนักคงเดจังอักปดาตามนาตาหาจังคนบ่ตาดีอดูกาอีฟิงนะไอ้หัวสมองลากันนี่อีเตยมาตามโมหอยนังปุกขีบยารอยหายระสูดำดันปูกันนี่ตามนาสุคอนเจลหกนลาวิสังคนบ่นังว่าขลังตะเต้าไกดอร์เกไอ้นังสิบังงามมวยนังกินละตรงอินมาสุไอ้งามมวยนังกิหิงมีนะมาสุไอ้ปามดิไอ้กิทำไว้บริสเปกโตบิวจังควันบามาซาจับเลียบเครคอนเจลพาซิลกะกับปกิสมิลสูนาคงดับฮาวซิเลนุ่งไอเดคอนฟัมดอนอกทารุบสูตุงดติงขังนี่ปามเดติงขังอมตนะมากิปุนสิเดยูดนไลบะจังควันบาอมุสุมาซาพาทาซระกะอดูดีพิริปัสนาพัตตบมิสักอรังลับดีมาบุนุชิดะบงามกัตระไอ้กลอยนั่นหิงมินสิยากัตระปาคุมสิมาตั้งดิบวิบิโอไอ้กิขัดละกะจังคนมันคอนเจลสมสอนทักกีบดูดากาเฮนาวหังสิงดูกีปาคุมปีบังงามเรปามเรมันอรุณมาเลยแต่ปีรีบปาคุมอมมัมนาจังคนบกิทำไว้ดาน้องไม่มาดูกับสินบกุมลีปเลยแต่พาวซินคินีขังนีอดูบุหังกลีบวหังกีปาคุมตามนานามินำดูนัสปีบังงามคิดเรมินุงสิขังเดปีเครปาคุมอมสุงมันสมนาตอรมละสุนุชีบดีอามาขังนีจังคนบ่อาปามันมาสิงทิ้งอมเดลัยระสุนุชีบดีอามาขังนีสุนักีอามาขักมาข้าตานะอามุกสุทุงนบขังนะนุงสิบมาปุงพาบันติ
मा आई लापनख्रसु माना फत्तब मिसक अमा ओइरमलसु थमोइद चुदुना लैख्रबा मचुदी चामथोकपा ngamloi पुनसिगी कोक्लरोइदबनी मखा ताना कनागुम्बा अमाबु नुंसिबा ngamloi चंखनबा आई थमगे हाइदुना फोन कक्थली सोरामुक तंगतपना होन्थै मसा निकपा पुमनमक फाथजै खितंगदि यागी हाइदोकपा ngamखिदबा वहाई खरा हाइदोकखिबा तोंतारकपगिदि खंद्रि चाकसु लोइरि हाइबगी चकपाव लाकपना तामना वहाई खरा हाइनबा मसा सेम सादुना चाखोमदा चंगकले ngasiगी numitta manamada phirepa mabanigi relationship ki matangda haidoklage haibasu chakyungna khankhre karigumba mana taptharingi changkhonbagi saina tamnagi chimbaldagi hanna yangsinkhiba thokladi hena luna phibam ohenkhini machinmakna manamada ising singna thamoyi wa tamjaningi tambaduna suphai punna chak saminare toklamdaini viwana nanamana thongbe enchakse aidi khongbi phau thangala chi e ningholgi mamana phagini kaina noina bungse rasi yam kangbani ningolna amuk adum kangnara leherdubo pabunga mamagadi hairaga pulap nokhibado tamna di mihul amada leikhibana yaurode pakhalap tawna leiri chak toknaraba matung mabung hagotkre ningol su tamna gi ingit phakre अनिदु थादोक लमलगा हगुतुन थोखी खुदोंग चाबदो लौरगा तामना मनमद तपना कौवी इनमा मनमसु तामना दे यिंगी कइनु हाइबगी मओंगदा सुती कम काना चंगनी डेट 5 हाइदु सोइद्रबो सोइद्रे अदुगिनी आइना संखोनबसो अखोइदा साक अमुक्तंग सासी हाइसे आइना हिक थोरकपदगी साक सरा फौक सामिनद्री मानदी आइगी सीमा तौबियु हाइबदा यानी इतैमा हाइदना हेक्ता सेनखी नंग तामोगी कैनोमा सोइरे हाइबदा तामो इतैमा आई सिलगी हाइना मांगजल थाजबनी नंगी सुमंगाइरे सिदा अखोइना थोरकपगा साक्षरा मसामिनसे हाइना कौदबसे वा खंद्रे अखोइसे हनमुक्सु चंखोन मनी पुरसिनलकपा तामना मखुत ओइना फाइगनदोदा तौफम खंगदा नालगा इनमा आई चंखोन बसे निंगोल मनमना चाखुम वांगमा ओंथोखरगा निगोल खंगौ गोसिनखिबदा मचिन चप लेपखि इखंग खंगना लेंगजुम फाउ चोंखलि खंजल थोखिदे इसाउ साउनिंग बसर लोइनखि निगोल सु तहा तहा पाइसिलक्तुना लेपरे केदौरगे ममा आई ngasidi kok yamsi nanega khara loisinminau hairaga tamna da mo onsilaktuna tamna wari ko na tawrasi ai kok yam nungaiti tamna mamittu nganglap tawsilai अरैब थौना फुदोखरे फुक हगोतुना खामखी इनमा आइगी वासे हानम ताबी खोबा मनम मसु हगोतलंबदो मखोंगदि थांग मंगमखिद्रे तामनाना हाइरक्कदबा वादगी थैनबो अनबदा माइ पाखिद्रे तामनाना अनम कन बिहेनख्रे चेनबा यादा तामनादा येंगख्रे मिहुल पुंबा फाथसा थौना पुंबा खोमजिन तपना हाइरक्ख्रे इनमा आई संखोन मनतबा अतोप मिसक अमा नुंसिरोरे मागे एगा नुंसिबगी लंबीदसु चटमिन्नबा हौरोरे मनम ममित मना चप युंखत मंगला ताइबंगला ग्यान तादबा मओंगदा तामनादा ममितुना चादोगी येंगगा लेख्रे असुमना थौना फना मखोइगी मथक्ता वांगांगलकपा ngamgani हाइबदी खितंगदा पाउ हे खलनुद्रे इंगना तपना अनम कनमी मचलबुदी ओइबनी मनमदा हंगतलगा येंगबा ngamde मरु लुकथादुना तपना इंगना नहान के हाइदोक तमथोकपा ngamdaba wahayisingdo haidoragले aina sigi wase hanjin hanjin hainaba kayarok honakhre ai mai pa khidre inama manama mikup amani di wangang pham khangdana leiki yaningdabagi sor amada tamnana nungshiriba misaktubo khangki male sangkhonbadi tamna khumune nangidama awat apa yengduna ai khoigidama hotnaduna senjaduna lakpa sangkhonbadi नंगी अपाम मिसक अमा लाक्ट्रि फाउबगी असुखि ममतमसे माबु कनसिनुना फाजिनुना थमलिब्रा चही कया यामे नखोइनी वारी सानदुना लाकपा मतमदुना वाही अमा पौ हाइद्रगा नंगी मी लागा संखोनबबु मिराइबा नंगना तौरिदु सुमि हाइना खनरो नंगीदुदि अहेन मपामबनी तामना मपि इरा चेना मनमदा उपाय लेते यिंगजे इनमा असुखिना चंखोनबगा लोइनारकपदा
ꯃꯥꯒꯤ ꯃꯤꯠꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯃꯆꯥ ꯑꯃꯐꯥꯎ ꯑꯩꯅ ꯎꯒꯦ ꯐꯪꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯗꯥꯏꯗ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯏꯐꯝꯗ ꯍꯥꯏꯔꯗ꯭ꯔꯤ꯫ ꯊꯃꯣꯏꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜꯁꯨ ꯇꯝꯍꯟꯕꯤꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤꯁꯨ ꯍꯪꯉꯛꯄ ꯂꯩꯇꯦ꯫ ꯃꯥꯁꯨ ꯃꯥꯒꯤ, ꯑꯩꯁꯨ ꯑꯩꯒꯤ꯫ ꯐꯦꯁꯇꯤꯚꯦꯜꯗ ꯒꯤꯐ ꯄꯤꯔꯛꯄ, ꯗꯤꯅꯔ ꯂꯟꯆ ꯆꯥꯃꯤꯟꯅꯕ, ꯁꯤ ꯅꯠꯇꯕ ꯃꯍꯥꯛꯒꯤ ꯑꯅꯛꯄ ꯃꯔꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯉꯔꯥꯡꯈꯛ ꯂꯥꯛꯄ ꯃꯥꯅꯗꯤ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯃꯥꯏꯊꯣꯡꯒꯤ ꯃꯔꯝ ꯊꯤꯖꯤꯜꯂꯛꯏ꯫ ꯅꯣꯡꯃꯒꯤ ꯈꯣꯟꯖꯦꯜ ꯑꯣꯟꯕ ꯑꯣꯟꯗꯕ ꯁꯦꯟꯅꯩ꯫ ꯑꯩꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯂꯣꯠꯁꯤꯟꯕ ꯑꯋꯥꯕꯁꯨ ꯃꯥꯅ ꯀꯣꯏꯊꯣꯛ ꯊꯧꯗꯨꯅ ꯈꯪꯗꯣꯛꯅꯕ ꯊꯤꯔꯛꯏ꯫ ꯃꯈꯥ ꯇꯥꯅ ꯀꯞꯇꯨꯅ ꯑꯩꯅ ꯅꯣꯡ ꯆꯣꯠꯈꯤꯕꯗ ꯃꯥꯒꯤ ꯅꯣꯡ ꯐꯥꯎꯖꯤꯟꯕ ꯖꯦꯀꯦꯠ ꯃꯆꯥꯗꯨꯅ ꯑꯩꯕꯨ ꯀꯨꯞꯅꯕ ꯍꯣꯠꯅꯩ꯫ ꯈꯨꯠꯁꯤꯅ ꯂꯥꯏꯕꯛꯇ ꯈꯤꯇꯪ ꯅꯝꯂꯨꯕꯗ ꯑꯩꯕꯨ ꯄꯣꯊꯥꯗꯦ ꯍꯥꯏꯅꯁꯨ ꯅꯨꯡꯁꯥ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯑꯩꯅ ꯅꯣꯡ ꯈꯤꯇꯪ ꯆꯣꯠꯈꯤꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯍꯤꯗꯥꯛ ꯄꯨꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯩꯅ ꯍꯛꯊꯤ ꯈꯤꯇꯪ ꯈꯟꯕꯗꯁꯨ ꯀꯩꯝꯇ ꯋꯥꯠꯇ꯭ꯔꯕ ꯑꯩꯒꯤꯗꯃꯛ ꯖꯤꯟꯖꯔ ꯇꯤ ꯁꯦꯝꯂꯒ ꯊꯣꯡꯖꯤꯜꯗꯁꯨ ꯂꯦꯞꯄꯝꯃꯤ꯫ ꯑꯩꯅ ꯃꯤꯠ ꯈꯤꯇꯪ ꯉꯥꯡꯈꯤꯕꯗ ꯃꯥꯒꯤꯁꯨ ꯃꯃꯤꯠ ꯑꯅꯤꯗꯣ ꯉꯥꯡꯁꯤꯟꯈꯤ꯫ ꯃꯥꯒꯤ ꯃꯤꯠꯇ ꯌꯦꯡꯂꯨꯕꯗꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯣꯟꯅ ꯌꯦꯡꯂꯝꯕ ꯃꯤꯠ ꯑꯅꯤꯗ ꯑꯩꯒꯤ ꯅꯥꯎꯁꯨꯝ ꯑꯣꯏꯈꯤ꯫ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯃꯥꯡꯍꯟꯈꯤ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯩꯒꯤ ꯏꯁꯥꯗ ꯑꯋꯥꯠꯄꯁꯨ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯐꯥꯎꯍꯟꯈꯤ꯫ ꯁꯤꯗ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯅꯝꯃ? ꯑꯩ ꯀꯩ ꯇꯧꯒꯗꯕꯅꯣ? ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯒꯅꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯅꯝꯃꯁꯨ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯅ ꯇꯥꯝꯅꯥꯗ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯥꯛꯁꯤꯗꯒꯤ ꯑꯩꯕꯨ ꯆꯤꯡꯈꯠꯄꯤꯔꯅꯨ꯫ ꯏꯈꯣꯡꯁꯤꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯌꯣꯠꯂꯤꯅ ꯆꯦꯠꯅ ꯐꯥꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ꯫ ꯅꯝꯗꯨꯅ ꯆꯤꯡꯈꯠꯂꯕꯗꯤ ꯏꯁꯥꯁꯦ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯇꯪꯈꯥꯏ ꯇꯥꯅ ꯇꯠꯈ꯭ꯔꯅꯤ꯫ ꯑꯩ ꯁꯅꯥ ꯂꯨꯄꯥꯅ ꯌꯣꯝꯕ ꯀꯣꯅꯨꯡ ꯄꯥꯝꯗꯦ꯫ ꯅꯨꯡꯁꯤꯕꯅ ꯌꯣꯝꯕ ꯈꯥꯡꯄꯣꯛꯇ ꯍꯤꯡꯅꯤꯡꯂꯨꯔꯦ꯫ ꯃꯅꯝꯃ ꯈꯣꯟꯖꯦꯜ ꯅꯤꯛꯈ꯭ꯔꯦ꯫ ꯇꯝꯅ ꯃꯗꯨꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯉꯥꯡꯗꯨꯅ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯪꯊꯔꯨꯔꯤꯁꯦ? ꯇꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯥꯅ ꯃꯊꯣꯡ ꯍꯨꯛꯇꯅ ꯇꯝꯕꯤꯔꯛꯄ ꯅꯨꯡꯁꯤꯕꯁꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯅ ꯆꯤꯡꯂꯦꯝꯅ ꯇꯝꯂꯝꯕ ꯅꯨꯡꯁꯤꯕꯁꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯉꯥꯎ ꯊꯤꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯗꯨꯁꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩ ꯃꯥ ꯅꯠꯇꯕ ꯃꯤꯁꯛ ꯑꯃ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯅꯝꯃ꯫ ꯃꯅꯝꯃ ꯃꯄꯤ ꯏꯔꯥ ꯊꯥꯡꯈ꯭ꯔꯦ꯫ ꯋꯥ ꯃꯈꯥꯁꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯛ ꯊꯧꯕ ꯋꯥꯍꯩ ꯑꯗꯨ ꯇꯔꯥꯏ ꯇꯔꯥꯏ ꯂꯧꯕꯁꯨ ꯌꯥꯔꯣꯏ꯫ ꯋꯥꯔꯧꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ꯫ ꯋꯥꯍꯩꯁꯤꯃꯇꯪꯅꯤ ꯍꯥꯏꯔꯝꯕ꯫ ꯅꯪꯅ ꯅꯕꯨꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯄꯣꯛꯃꯤꯟꯅꯗꯕꯅꯤ꯫ ꯃꯥꯒꯤ ꯁꯣꯛꯄ ꯏꯀꯥꯏꯕ ꯀꯩꯝꯇ ꯈꯟꯗꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯐꯤꯔꯦꯞꯄꯒꯤ ꯃꯇꯨꯡ ꯏꯟꯅꯈꯣ꯫ ꯅꯕꯨꯡꯁꯦ ꯅꯨꯡꯁꯤꯔꯒꯅ ꯆꯪꯈꯣꯟꯕꯕꯨ ꯑꯦꯛꯁꯦꯞ ꯇꯧ꯫ ꯅꯪꯅ ꯅꯤꯡꯁꯤꯡꯒꯗꯕꯅ ꯅꯪꯕꯨ ꯅꯃꯥꯅ ꯄꯥꯁꯛꯅ ꯅꯕꯨꯡꯒ ꯑꯩꯒꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯄꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯤꯡꯉꯣꯜꯁꯨ ꯂꯥꯛꯇꯨꯅ ꯀꯧꯈꯤ꯫ ꯅꯤꯡꯉꯣꯜ! ꯋꯥ ꯍꯥꯏꯒꯦ ꯁꯤꯗ ꯂꯥꯎ! ꯅꯤꯡꯉꯣꯜ ꯃꯅꯦꯗ ꯇꯠꯇꯨ ꯌꯦꯡꯂꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯅꯝꯃꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯅꯥꯀꯣꯡꯗ ꯇꯥꯈꯤꯕ꯫ ꯌꯥꯅꯤꯡꯗ ꯆꯍꯨꯝ ꯃꯥꯅ ꯐꯪꯈꯤꯕ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯃꯥꯌꯣꯛꯅꯈꯤꯕ꯫ ꯐꯅ ꯊꯦꯡꯂꯦ꯫ ꯑꯦꯔꯣꯅ ꯅꯤꯡꯉꯣꯜꯗ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯄꯨꯡ 12 ꯍꯦꯜꯂꯝꯂꯅꯤ꯫ ꯇꯨꯝꯂꯨꯕꯒꯤ ꯅꯤꯡꯉꯣꯜꯗꯣ ꯃꯃꯤꯠꯇꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯦꯔꯣꯟ ꯑꯣꯏꯔꯝꯕꯗ ꯊꯦꯡꯉꯤ ꯑꯗꯨꯗ ꯍꯥꯏꯗ ꯄꯥꯏꯈꯠꯂꯤ꯫ ꯀꯀꯥ ꯇꯨꯝꯃꯕ ꯅꯪꯕꯣ? ꯑꯧ ꯇꯨꯝꯃꯦ, ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯛꯑꯣ꯫ ꯉꯥꯏꯈꯣꯕ꯫ ꯅꯤꯡꯉꯣꯜ ꯃꯃꯤꯠꯇꯨ ꯈꯨꯖꯤꯟꯅ ꯄꯥꯡꯂꯒ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯀꯤꯕꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯔꯣ? ꯅꯣꯛꯐꯗꯦ ꯇꯥꯛꯑꯣ꯫ ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯦꯕ, ꯁꯪꯕꯤꯌꯣꯒ ꯍꯥꯏꯔꯛꯑꯗꯤ ꯉꯝꯃꯔꯣꯏ꯫ ꯅꯠꯇꯦꯕꯁꯦ, ꯃꯤꯠ ꯌꯥꯝꯅ ꯅꯠꯇ꯭ꯔꯁꯨꯅꯦ ꯈꯤꯇꯪ ꯁꯤꯡꯉꯨ, ꯀꯀꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯅꯤꯡꯉꯣꯜꯁꯨ ꯎꯏꯔꯤ ꯑꯦꯔꯣꯟꯅ ꯍꯥꯏꯔꯛꯄ ꯋꯥ ꯉꯥꯏꯔꯤ꯫ ꯇꯥꯝꯅꯥꯗꯣ ꯀꯀꯥ ꯐꯤꯔꯦꯞꯄꯅ ꯀꯣꯜ ꯇꯧꯔꯁꯨꯅꯦ ꯇꯦꯛꯁ ꯊꯥꯔꯁꯨ ꯄꯥꯏꯔꯛꯇꯦ ꯍꯥꯏꯌꯦ꯫ ꯇꯨꯝꯈ꯭ꯔꯕ ꯆꯦꯛ ꯑꯃꯇꯪ ꯇꯧꯔꯨꯒꯦꯔꯥ? ꯅꯤꯡꯉꯣꯜ ꯃꯃꯤꯠ ꯁꯤꯡꯉꯛꯂꯦ꯫ ꯐꯥꯏꯔꯦꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨꯃꯁꯨ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯗꯨꯅ ꯇꯝꯊꯣꯔꯛꯏ꯫ ꯃꯃꯤꯠꯅ ꯎꯍꯧꯕ ꯅꯥꯀꯣꯡꯅ ꯇꯥꯍꯧꯕ ꯄꯨꯝꯅꯃꯛ꯫ ꯉꯁꯥꯏ ꯌꯥꯝ ꯀꯞꯈ꯭ꯔꯝꯅꯤ꯫ ꯃꯃꯥꯗ ꯀꯀꯥ ꯐꯤꯔꯦꯞꯄ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗ ꯃꯃꯥꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯄꯣꯛꯃꯤꯟꯅꯗꯕ ꯄꯥꯕꯨꯡꯅꯤ ꯈꯜꯂꯒ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯐꯤꯔꯦꯞꯄꯒꯤ ꯃꯇꯨꯡ ꯏꯟꯅꯈꯣ, ꯅꯨꯡꯁꯤꯔꯗꯤ ꯆꯪꯈꯣꯟꯗ ꯑꯦꯛꯁꯦꯞ ꯇꯧ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯦꯗꯤ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯟꯕꯅꯤꯅ ꯆꯥꯛꯈꯨꯝꯗꯩ ꯐꯅ ꯀꯨꯏꯅ ꯊꯣꯔꯛꯇꯦ꯫ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯍꯧꯔꯕꯅꯤ꯫ ꯁꯣꯝꯗ ꯐꯤꯔꯦꯞꯄ ꯄꯥꯈꯠꯄꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯅꯥꯀꯟꯗꯒꯤ ꯑꯦꯔꯣꯟꯗ ꯉꯥꯡꯂꯛꯏ꯫
ꯀꯩꯅꯣ ꯃꯣꯏꯅ ꯑꯗꯨ ꯌꯥꯝꯅ ꯂꯨꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯍꯜꯂꯤꯗꯦ ꯃꯣꯏꯒꯤꯗꯨꯗꯤ ꯗꯤꯁꯤꯖꯟ ꯂꯧꯍꯟꯕ ꯅꯠꯇ꯭ꯔꯦ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯅꯤ ꯅꯝꯗꯅ ꯃꯣꯏꯅ ꯁꯤꯜꯂꯤꯗꯨꯗ ꯌꯥꯍꯟꯒꯦꯅ ꯍꯥꯏꯕꯅꯤ ꯍꯥꯏꯔꯒ ꯐꯤꯔꯦꯞꯄ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯀꯣꯛꯇꯨꯗ ꯄꯥꯏꯔꯒ ꯂꯩꯈꯤ ꯁꯣꯝꯗꯁꯨ ꯇꯥꯝꯅ ꯇꯨꯝꯗ꯭ꯔꯤ ꯑꯍꯤꯡꯗꯣ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯐꯤꯔꯦꯞꯄꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯦꯛꯁ ꯀꯌꯥ ꯊꯥꯔꯛꯂꯝꯕꯁꯤꯡ ꯉꯁꯤꯗꯤ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒꯦ ꯈꯜꯂꯨꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯅꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯅꯤꯡꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯐꯤꯔꯦꯞꯄꯅ ꯐꯥꯈꯤꯕꯁꯨ ꯄꯥꯝꯂꯨꯗ꯭ꯔꯦ ꯐꯤꯔꯦꯞꯄꯅ ꯊꯥꯔꯛꯂꯝꯕ ꯇꯦꯛꯁꯇꯣ ꯑꯃꯃꯝꯇꯪ ꯄꯥꯔꯛꯏ ꯇꯦꯛꯁꯁꯤꯡꯗꯣ ꯄꯥꯔꯒ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯗꯨꯅ ꯅꯍꯧꯅꯅ ꯃꯄꯤ ꯇꯥꯔꯛꯏ ꯔꯁꯤꯌꯥꯒꯤ ꯇꯦꯛꯁꯁꯨ ꯌꯥꯎꯔꯝꯃꯤ ꯇꯨꯝꯃꯕꯣ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯔꯨꯕ ꯅꯠꯇ꯭ꯔꯗꯤ ꯇꯦꯛꯁ ꯇꯧꯕꯤꯔꯛꯀꯗꯕ ꯃꯤꯁꯛ ꯅꯠꯇꯦ ꯇꯥꯝꯅꯁꯨ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ ꯇꯦꯛꯁ ꯍꯜꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯣꯜ ꯃꯥꯅ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ ꯇꯨꯝꯗ꯭ꯔꯤꯌꯦ ꯔꯁꯤꯌꯥ ꯀꯩ ꯂꯩꯔꯒꯦ ꯅꯪꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯄ ꯅꯝꯕꯔ ꯑꯅꯤꯗꯣ ꯅꯝꯕꯔ ꯑꯃꯗꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯂꯦ FIR ꯔꯤꯄꯣꯔꯠ ꯆꯟꯕꯗ ꯌꯥꯎꯈꯤꯕ ꯅꯝꯕꯔꯗꯣ ꯑꯅꯤꯅꯤ ꯑꯃꯅ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥ ꯉꯥꯛꯇ ꯉꯥꯡꯕ ꯑꯗꯨꯒ ꯑꯃꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯕꯒꯤ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯅꯤꯁꯤ ꯁꯦꯝ ꯃꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯃꯒꯤ ꯈꯣꯡꯒꯨꯜ ꯂꯩꯈꯤꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯈꯤꯅꯤ ꯀꯅꯥ ꯑꯣꯏꯔꯝꯃꯒꯦ ꯔꯁꯤꯌꯥ ꯑꯩꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯄꯣꯊꯥꯍꯟꯈꯤꯗꯕ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯍꯜꯂꯝꯕ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯂꯥꯟ ꯁꯣꯛꯅꯍꯜꯂꯝꯕ ꯃꯤꯐꯠꯇꯗꯨ ꯀꯅꯥꯅꯣ ꯑꯩꯅ ꯈꯪꯕ ꯃꯤꯔꯥ ꯐꯤꯔꯦꯞꯄ ꯔꯁꯤꯌꯥꯅ ꯇꯞꯅ ꯍꯥꯏꯈꯤ